ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠꯅ ꯇꯥꯈ꯭ꯔꯕꯗ ꯑꯩꯒꯤ ꯃꯇꯝꯅ ꯂꯣꯏꯔꯕꯗ ꯀꯅꯥꯒꯤ ꯁꯥꯃꯨ ꯄꯥꯡꯒꯜꯅ ꯕꯤꯅꯤꯕꯨ ꯊꯠꯄ ꯉꯝꯒꯅꯤ? ꯇꯦꯜꯂꯕ ꯃꯄꯣꯛ ꯑꯃꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯀꯥꯎꯈꯤꯒꯅꯤ ꯅꯣꯡꯃꯗꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯄꯨꯈꯤꯗꯨꯅ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯐꯤꯕꯝ ꯈꯪꯕ ꯃꯈꯣꯏ ꯈꯔꯗꯣ ꯇꯨꯃꯤꯟ ꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯅꯩ꯫ ꯅꯤꯡꯊꯦꯝ ꯁꯅꯥ ꯌꯥꯊꯪꯅ ꯁꯦꯅꯨ ꯃꯥꯕꯨꯁꯨ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯁꯤꯖ ꯑꯗꯨꯗ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥ ꯊꯝꯂꯛꯄꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤꯅ ꯁꯝꯖꯤꯟꯈꯤ꯫ ꯆꯩꯅꯥ ꯐꯥꯎꯗꯅꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨꯅ ꯆꯨꯝꯅꯇꯒꯤ ꯍꯛꯆꯥꯡ ꯐꯅꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯃꯤ꯫ ꯃꯇꯥꯎ ꯃꯣꯏꯔꯥꯡ ꯂꯩꯇꯕꯅ ꯂꯨꯋꯥꯡꯒꯤ ꯊꯧ ꯍꯦꯟꯖꯤꯜꯂꯤ꯫ ꯃꯆꯦꯝꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯆꯪꯕꯁꯨ ꯉꯝꯗ ꯊꯧ ꯌꯥꯝ ꯄꯨꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯈꯜꯁꯨ ꯃꯊꯧ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯆꯤꯜꯂꯕ ꯋꯥꯈꯜꯒꯤ ꯃꯔꯛꯇ ꯃꯖꯥꯏꯕꯦꯝꯃ ꯀꯣꯂꯨꯞ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯒꯤ ꯏꯃꯨꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯈꯨꯠꯂꯤꯡꯕ ꯂꯨꯋꯥꯡ ꯏꯃꯨꯡꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯤꯡꯆꯠ ꯂꯩꯍꯟꯗ ꯅꯤꯡꯊꯦꯝ ꯇꯨꯡꯗ ꯂꯦꯞꯄꯅꯤ꯫ ꯁꯣꯏꯕ ꯌꯥꯗꯕ ꯆꯣꯞꯄ ꯌꯥꯗꯕ ꯂꯨꯋꯥꯡ ꯀꯣꯂꯨꯞꯀꯤ ꯃꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯉꯁꯥꯏꯇꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯦꯞꯂꯒꯦ ꯍꯥꯏꯈꯤꯕꯗꯣ꯫ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎ ꯑꯗꯨꯅ ꯃꯥꯕꯨ ꯎꯪꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯀꯣꯂꯨꯞ ꯆꯪꯂꯛꯂꯦ꯫ ꯃꯔꯝ ꯏꯂꯩ ꯂꯩꯇ ꯏꯊꯥ ꯊꯥꯖꯗ ꯆꯪꯂꯛꯄ ꯂꯨꯋꯥꯡꯕꯨ ꯎꯕꯗ ꯊꯧꯒꯜ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯨꯝꯖꯔꯦ ꯁꯂꯨꯡꯕ, ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯕꯒꯦ ꯀꯣꯂꯨꯞ ꯑꯁꯤ ꯌꯧꯕꯤꯔꯛꯄꯗꯤ?" ꯍꯪꯁꯤꯔ ꯈꯜꯂꯤ, ꯍꯪꯂꯨꯔꯒꯅ ꯀꯔꯤ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ꯫ "ꯑꯍꯦꯟꯕ ꯂꯩꯇꯦ꯫ ꯕꯥꯡꯂꯥ ꯖꯒꯣꯏ ꯁꯥꯕꯤ ꯏꯕꯦꯝꯃꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕꯅ ꯍꯪꯉꯤ ꯇꯝꯕꯤꯌꯨ." ꯊꯧꯒꯜ ꯑꯗꯨ ꯅꯣꯂꯨꯛꯅ ꯈꯨꯝꯃꯤ, "ꯉꯥꯛꯄꯤꯒꯅꯤ ꯁꯦꯂꯨꯡꯕ, ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯀꯣꯂꯨꯞ ꯑꯁꯤ ꯊꯥꯗꯣꯛꯂꯝꯕ ꯀꯨꯏꯔꯦ꯫ ꯕꯥꯡꯂꯥ ꯈꯣꯡꯆꯠꯀꯤꯗꯃꯛ ꯖꯒꯣꯏ ꯂꯣꯏꯁꯪ ꯃꯀꯣꯛꯇꯒꯤ ꯌꯥꯊꯪ ꯂꯧꯈꯤꯕꯗꯨ ꯀꯨꯏꯔꯛꯂꯦ." ꯅꯨꯄꯥꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯋꯥꯔꯤꯕꯨ ꯏꯟꯅ ꯀꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯍꯨꯜ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯤꯉꯩ ꯃꯤꯅꯨꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯔꯥ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯈꯟꯗꯣꯛꯄꯤꯒꯗꯕ ꯃꯍꯥꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯇꯥꯕꯗ ꯂꯨꯋꯥꯡ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯁꯅꯥꯏꯕꯦꯝꯃ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯒꯠꯅ ꯎꯏ꯫ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯂꯥꯛꯇꯨꯅ ꯄꯤꯖꯩ, ꯇꯨꯝꯗ꯭ꯔꯦ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯆꯠꯇꯨꯅ ꯁꯨꯝꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯥꯞꯅ ꯊꯝꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯤꯡꯊꯦꯝꯅ ꯃꯤꯆꯥꯟꯅꯁꯤ ꯍꯥꯏꯕꯗ ꯁꯅꯥꯏꯕꯦꯝꯃꯅ ꯌꯥꯗꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯤꯖ ꯁꯪꯒꯥꯏꯗ ꯇꯣꯏꯅ ꯆꯪꯕ ꯍꯧꯔꯦ ꯈꯪꯂꯕꯁꯨ ꯃꯃꯥ ꯁꯤꯖ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧꯔꯝꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯉꯁꯤꯁꯨ ꯅꯤꯡꯊꯦꯝ ꯑꯄꯥꯝꯕꯤ ꯁꯤꯖ ꯑꯗꯨꯕꯨ ꯑꯍꯤꯡ ꯁꯦꯕꯥ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯨꯅꯕ ꯊꯧꯒꯜ ꯈꯔ ꯁꯤꯖ ꯁꯪꯒꯥꯏꯗ ꯊꯥꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯊꯦꯝꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯣ ꯁꯤꯖ ꯁꯪꯒꯥꯏꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯂꯥꯛꯇꯦ꯫ ꯈꯪꯗꯦ ꯀꯔꯤ ꯈꯨꯝꯂꯛꯀꯗꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯅ ꯑꯣꯏꯈ꯭ꯔꯒ ꯃꯃꯥ ꯁꯤꯖ ꯂꯩꯃꯔꯦꯝꯕꯤ ꯀꯣꯂꯨꯞꯇ ꯂꯩꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯂꯛꯅꯔꯝꯂꯒ ꯊꯧꯒꯜꯁꯤꯡꯅ ꯄꯨꯊꯣꯛꯈ꯭ꯔꯕꯗ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯅꯨꯡꯁꯤꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯃꯥ ꯁꯤꯖꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯅꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯕꯨ ꯍꯦꯛꯇ ꯁꯣꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯃꯣꯝ ꯌꯥꯝꯅ ꯂꯩ꯫ ꯅꯍꯥꯛꯅ ꯂꯥꯏꯕꯛ ꯊꯤꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯆꯤꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯗꯕ ꯅꯤꯡꯉꯣꯜ ꯌꯥꯝꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯑꯃꯒꯤ ꯅꯥꯀꯣꯟꯗ ꯂꯩꯔꯕꯗꯤ ꯅꯤꯡꯉꯣꯜ ꯀꯅꯥꯅ ꯈꯥꯕꯩ ꯂꯥꯟꯁꯤꯟꯕ ꯌꯥꯗꯅꯕ ꯊꯧꯔꯥꯡꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯅꯃꯧ ꯂꯩꯃ ꯏꯇꯦꯛ ꯇꯦꯛꯅ ꯂꯩꯖꯔꯤ꯫ ꯆꯨꯝꯅꯇ ꯍꯛꯆꯥꯡ ꯁꯣꯟꯕ ꯑꯁꯤ ꯅꯠꯇꯅ ꯅꯃꯧꯗ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯑꯩꯒꯤ ꯏꯆꯥ ꯂꯨꯔꯦꯟꯕꯨ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯃꯧꯒꯤ ꯑꯅꯤꯡꯕ ꯂꯩꯖꯗꯦ ꯁꯅꯥꯍꯟ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯏ ꯑꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯕꯗꯤ ꯅꯃꯧ ꯉꯝꯖꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯇꯥꯕꯗ ꯃꯃꯥꯁꯤꯖ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯕꯨ ꯆꯩ ꯋꯥꯐꯝꯗꯨ ꯉꯁꯤꯗꯤ ꯄꯜꯂꯦ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯉꯥꯡꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯤ ꯅꯤꯡꯊꯦꯝꯒꯤ ꯏꯅꯤ ꯅꯤꯡꯊꯦꯝꯗ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯆꯤꯡꯗꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ ꯅꯍꯥꯛꯅꯤ ꯑꯩꯅ ꯀꯤꯔꯤꯕ ꯀꯔꯤ ꯈꯟꯊꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯅꯪꯒꯤ ꯅꯧꯊꯔꯛꯄ ꯊꯃꯣꯏꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅ ꯑꯩꯍꯥꯛꯀꯤ ꯑꯀꯤꯕ ꯑꯣꯏꯈꯤꯕꯅꯤ ꯑꯩꯒꯤ ꯑꯀꯤꯕ ꯑꯁꯦ ꯇꯥꯏꯕꯪꯗ ꯑꯣꯟꯊꯣꯛꯀꯦ ꯈꯜꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯩꯃ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯤꯖ ꯁꯥꯎꯅ ꯊꯣꯛꯈꯤ ꯂꯨꯋꯥꯡ ꯅꯤꯡꯒꯣꯜ ꯑꯍꯤꯟꯕꯤ ꯉꯁꯤꯁꯨ ꯃꯗꯣꯝ ꯀꯞꯆꯩ ꯑꯗꯨꯉꯩ ꯁꯅꯥꯍꯟ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤꯒꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯔꯤꯋꯥ ꯁꯛꯃꯤꯟꯅꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯪꯂꯥꯟ ꯑꯃꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏꯅ ꯀꯌా ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯂꯛꯂꯕ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯁꯤꯁꯨꯕꯨ ꯈꯪꯍꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯥ ꯇꯧꯔꯨꯕꯗꯤ ꯃꯥꯕꯨ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯕꯤꯗꯨꯅ ꯀꯪꯂꯩ ꯃꯤꯋꯥ ꯈꯥꯡꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯍꯟꯒꯦ ꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯥꯁꯤꯒꯤ ꯑꯆꯧꯕ ꯂꯥꯡ ꯑꯃꯅ ꯎꯞꯁꯤꯟꯈꯤꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨ ꯃꯤꯅꯝꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯈꯤ ꯑꯉꯥꯡ ꯑꯗꯨ ꯊꯥ ꯁꯨꯗꯅ ꯄꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤꯗ ꯍꯥꯏꯖꯤꯟꯍꯟꯗꯨꯅ ꯀꯪꯂꯩꯁꯤꯡꯒꯤ ꯃꯤꯠꯇꯒꯤ ꯊꯥ ꯑꯃꯗꯤ ꯁꯨꯗꯦꯁꯅꯥꯅ ꯂꯣꯠꯁꯤꯟꯈꯤ ꯃꯆꯥ ꯑꯗꯨꯇꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯕꯗꯤ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯄ ꯅꯨꯡꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯩꯆꯥꯛ ꯍꯥꯞꯂꯔꯦ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯇꯨꯃꯤꯟꯅ ꯃꯌꯥꯝꯕꯨꯡ ꯂꯣꯌꯨꯝꯕ ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯅꯅꯥꯏꯅ ꯑꯁꯨꯛ ꯋꯥꯔꯝꯂꯣꯏꯀꯣ ꯂꯩꯃꯔꯦꯝꯕꯤ ꯀꯣꯂꯨꯞꯇꯒꯤ ꯊꯣꯔꯛꯄ ꯂꯝꯕꯤꯗ ꯁꯨꯗꯦꯁꯅꯥꯅ ꯇꯥꯔꯤ ꯃꯗꯨꯗꯤ ꯑꯍꯤꯡ ꯁꯦꯕꯥꯒꯤꯗꯃꯛ ꯅꯤꯡꯊꯦꯝꯅ ꯁꯤꯖꯕꯨ ꯀꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯞꯅꯇꯒꯤ ꯁꯤꯖ ꯁꯪꯒꯥꯏ ꯆꯪꯕꯗꯨꯗꯤ ꯃꯍꯥꯛ ꯎꯁꯤꯜꯂꯔꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯃꯥꯁꯤꯖ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯌꯧꯔꯛꯂꯦ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯂꯩꯔꯝꯃꯤ ꯊꯣꯛꯅꯥꯎ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯄꯣꯠꯂꯝ ꯁꯨꯅ ꯊꯝꯗꯨꯅ ꯅꯤꯡꯊꯦꯝ ꯁꯅꯥ ꯏꯕꯨꯡꯉꯣ ꯊꯣꯛꯅꯥꯎ ꯑꯗꯨꯗꯒꯤ ꯎꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯗ꯭ꯔꯤꯁ ꯑꯗꯣ ꯃꯈꯨꯠꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯍꯨꯝꯗ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝ ꯑꯣꯏꯔꯝꯂꯕꯗ ꯃꯩꯔꯥꯕ ꯁꯨꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯉꯧ ꯉꯧ ꯆꯣꯡꯂꯕ ꯊꯋꯥꯏꯅꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯁꯨꯗꯦ ꯆꯪꯁꯤꯟꯗꯨꯅ ꯍꯧꯔꯛꯏ ꯅꯤꯡꯊꯦꯝ ꯅꯍꯥꯛꯀꯤ ꯅꯇꯧ ꯑꯁꯤꯗꯤ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯃꯃꯥꯁꯤꯖ ꯃꯈꯥ ꯇꯥꯏ ꯁꯤꯖ ꯑꯗꯨꯇ ꯅꯠꯇꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯣꯏꯔꯥꯡ ꯁꯦꯂꯨꯡꯕ ꯈꯥꯛꯇꯅ ꯃꯣꯏꯔꯥꯡ ꯄꯨꯝꯅꯃꯛꯄꯨ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄ ꯉꯝꯕ ꯑꯩꯍꯥꯛꯄꯨ ꯅꯤꯡꯊꯦꯝꯅꯤ ꯃꯇꯥꯒꯨꯝ ꯑꯗꯨꯛ ꯊꯧꯑꯣꯏꯗ꯭ꯔꯤꯕꯗꯨ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯅꯍꯥꯛꯅ ꯈꯪꯗꯦ ꯑꯩꯕꯨꯁꯨ ꯅꯃꯥꯅꯤ ꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯩꯔꯥꯕ ꯄꯥꯏꯔꯝꯕ ꯇꯨꯔꯤ ꯑꯗꯨ ꯇꯞꯅ ꯊꯝꯂꯒ ꯃꯁꯥꯗꯨ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯣꯟꯗꯤ ꯏꯀꯟ ꯀꯟꯗ ꯏꯃꯥ ꯍꯥꯏꯕ ꯏꯃꯥ ꯅꯈꯣꯏꯃꯨꯛ ꯅꯨꯡꯁꯤꯕ ꯅꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯄꯣꯛꯄꯤꯅꯤ ꯍꯥꯏꯅꯕꯗ ꯑꯩ ꯇꯥꯏꯕꯪꯅ ꯃꯆꯥꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯣꯟꯅꯕ ꯋꯥꯔꯤꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯍꯟꯕ ꯊꯧꯑꯣꯡꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯔꯨꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯧꯑꯣꯡꯅꯤ ꯅꯍꯥꯛꯄꯨ ꯏꯃꯥꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯃꯩꯆꯥꯛ ꯃꯩꯔꯤ ꯑꯣꯏꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯈ꯭ꯔꯦ ꯉꯝꯂꯕꯗꯤ ꯍꯥꯠꯂꯣ ꯃꯣꯏꯔꯥꯡ ꯄꯨꯝꯅꯃꯛ ꯍꯥꯠꯂꯣ ꯅꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯗꯨꯕꯨꯁꯨ ꯍꯥꯠꯂꯣ ꯑꯗꯨꯕꯨ ꯏꯃꯥꯁꯤ
माबु हातपगी महै ओइना इमासी करी फंगनी खंग्रा सोर थिंगतुना तारंब सुदेसना हेना सावने येंगी अदुबु निंगथेम मकुट खुदोंबी अदुना मसाना मसाबु थिंजरगा इतप तपना मखा ताई ऐसु मतुंग इंदुना सीगदौरिबा अदुगी इमासीगी पोलोइना ngasi katliba yambunggi maira adudagi maira ama hengatuna kattuna nachasingbu ningsingba karigumba imana aibu khasiktang phawba nungsiba poklubadi aigi thoramda khut thingsinbiba lepiyu haizaba natte masidi haifam thokpado haibani karigumba da imagi khanthaba watpa wakhalna chimbaldudagi thokaidaba wahaidu thoklaga kanglei irang horaklubadi magi mang thaduna aina hana sigani haibase imasina munna khangbikho asi hairam laga mairaba turido amuk paikhatuna mai leikre mekup asi phawba sudesana asawbagi maina chagli machawo mana haibata yahanningi chatlo haiba maphamda chathanningi magno lepo haibada lephanningi adubu ningthe maning tamlaga magi sapta chataba asi ubada sude hina pendabani adubu aduk sawringi cheraktuda sisa sangai chatkhiba thogal ado lagle madu ubada mairaba langtaknana yengli nang laglabra kari bakung puri thagul du khumde mama sisada amuk ye ningthem da amuk ye tanik leiriba do ubada mairabadi pakhatpam phawraktuna phamlambadagi hogolei kari no hayone mabu kari watli haibage thagul nupa do tokfam khangda chimbal amukka amuk umsin kirup leiramlaga itap tapna hairei oninglabadi ningthem oina lao ningthem kolup changde lakpangam loi takpirei wahaidu tabada sudesana lepna haitharakadore nakongda tari papakhum aduga mama sizagi oikhiba mataududa mairaba chimbal ani taknaduna nonthaduna nokningba khangi somdana nupido leimarembi kolupta koiduna leithoi tawbagidi bebar yamna kairabani adubu mahakti thagolot adugi dandi khudimak lauzarage haibani ningthem namana dandi pibidabada ngairabani hakchang khara nungairakpana sanai bema machem nungsigi nakta tattana chatli mazaibungo adubu nomagi uhojabadi siza ibema ada tumba yadabagum tawri ngasi sulirel bu pamlaga thogal mayam omsinduna yengli sanai bema angang adubu lagnei ho majai bungo nahakti na pabung sana kyakum nupi lon baning thau oiganu lon gi hairabasu namai bema ichim leima kumba khanduna lon kadabani lai hori mayam khomlaga taloi uine lausinba na pabung sana kyakum matau tamlabati wanggoling thau oirabasu nama sizatombi aina ne sajai paiduna tandoribani mamit phawbu ujiba ngangado noglei mataududa thagal singna wawa noi bema sana su nokpa yauribado nungsi nokmi yengi nungsiba kanagi atopa taloibu karigi sauninglam gani nungsibu obada majaibu ngopokpi mahakpu thamoida tumin kalak charamgani adubu sanai bemagi Arun ba mairi aduna maram oiraga mahak amadi masaibungo anida kiba pide nungshina madhudi khangi karigumba ibema sanagi kalakpa yingthibana mapan thoraklabadi konung ashida moirang ningol mahak natana atopa ningthengi taloi amatta leiba ngamloi haiba adubu pumnamak pendaba leidunasu ngasi phawba ibema sanana konunggi nupi amattabo ahen mamongda akiba pide ningthemna hanna yingdraba makhoi aduna piriba akiba sing adoga sanai bemaga yingarubada nungshi kheknaba ado khallubada mahak lone ikaiba poksei thagwel singdo angang dung hak laknaramlaga nimidang thengsilakpagi mathau loisinakre ibema sanado angang do pamlaga nungshigi nakta changsilai machem aduna ikan khataba obada khajiktang wazai ijemsi thagwel singbur samanduna lekol phawbadang chathopiyu sum hiptuna leibase hina nawso nei hai nungsi mamon noktuna khummi nangdum pothaduna leiyo
ꯑꯩꯒꯤꯗ ꯂꯥꯛꯂꯁꯨ ꯉꯥꯏꯍꯥꯛꯇ ꯐꯝꯗꯨꯅ ꯏꯪꯅ ꯂꯩꯇꯦ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯊꯣꯛꯄ ꯏꯔꯥꯡ ꯂꯥꯡꯏ ꯅꯍꯥꯛꯄꯨ ꯊꯦꯡꯗ꯭ꯔꯤꯕꯔꯥ ꯁꯤꯅꯨꯁꯨ ꯎꯗꯦ ꯉꯁꯤꯗꯤ ꯁꯅꯥꯏꯕꯦꯝꯃ ꯆꯪꯁꯤꯟꯗꯨꯅ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯐꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯜꯂꯤꯕ ꯅꯤꯡꯊꯥ ꯃꯆꯦꯠ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯗꯨꯅ ꯍꯥꯏ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯂꯩꯔꯨꯁꯅꯨ ꯏꯃꯥ ꯄꯥꯕꯨꯡ ꯎꯅꯔꯨꯁꯅꯨ ꯍꯥꯏꯗꯨꯅ ꯊꯧꯒꯜ ꯂꯦꯞꯍꯟꯕꯅꯤ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯃꯥ ꯍꯩꯅꯔꯝꯂꯔꯣꯏ ꯑꯩ ꯐꯥꯎꯕ ꯑꯁꯤ ꯌꯧꯅ ꯍꯩꯅꯗ꯭ꯔꯕꯁꯤꯗ ꯃꯥꯗꯤ ꯋꯥꯕꯅ ꯂꯣꯏꯔꯝꯂꯒꯅꯤ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯑꯩꯁꯨ ꯆꯦꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝ ꯂꯪꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯔꯛꯂꯤꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ ꯍꯧꯅꯔꯨꯕ ꯇꯧꯗ ꯊꯧꯒꯜꯁꯤꯡ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯒꯤ ꯐꯤꯁꯪ ꯍꯥꯏꯊꯩ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄ ꯉꯝꯗ ꯐꯝꯗꯨꯅ ꯂꯩꯔꯕꯁꯨ ꯁꯅꯥꯏꯕꯦꯝꯃ ꯁꯨꯒꯠꯇꯨꯅ ꯊꯣꯛꯂꯒ ꯂꯝꯌꯥꯏꯗ ꯂꯦꯞꯄꯤ ꯁꯤꯖ ꯀꯣꯂꯨꯞ ꯊꯨꯡꯂꯨꯔꯒ ꯑꯁꯤꯗ ꯆꯠꯈꯤ ꯇꯥꯕꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯌꯥꯊꯪ ꯊꯩꯗꯣꯛꯂꯒ ꯏꯔꯦꯟꯖꯅ ꯂꯩꯊꯣꯛꯂꯝꯕꯒꯤ ꯆꯩꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯝꯗꯨꯅ ꯂꯦꯞꯂꯝꯕ ꯎꯕꯗ ꯆꯤꯝꯕꯥꯜꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯝꯂꯒ ꯆꯥꯏꯊꯣꯔꯛꯄ ꯅꯤꯡꯊꯥ ꯑꯃꯨꯛ ꯇꯥꯁꯤꯟ ꯅꯤꯡꯉꯥꯏ ꯇꯧꯒꯗꯕꯒꯤ ꯃꯃꯤ ꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ ꯊꯦꯝꯂꯤꯕꯗꯣ ꯃꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯀꯥꯡꯂꯨꯝꯕ ꯆꯤꯝꯕꯥꯜ ꯎꯝꯁꯤꯟꯈꯤ ꯑꯗꯨꯕꯨ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅ ꯐꯤꯖꯪ ꯃꯔꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯆꯦꯝꯁꯤ ꯑꯋꯥꯠꯄ ꯂꯩꯔꯕꯗꯤ ꯍꯥꯏꯕꯤꯌꯨ ꯊꯧꯒꯜꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯁꯤꯟꯍꯟꯒꯦ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯍꯥꯏꯕꯔꯅꯦ ꯅꯍꯥꯛꯅ ꯏꯆꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯋꯥꯍꯪꯗꯨꯗ ꯅꯨꯄꯥꯗ ꯈꯨꯝꯗꯦ ꯅꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯤ ꯐꯤꯖꯪ ꯃꯔꯨꯝ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯑꯉꯥꯡ ꯊꯦꯝꯕ ꯁꯥꯗꯨꯅ ꯑꯁꯨꯝ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯐꯥꯒꯤ ꯇꯥꯍꯜꯂꯤꯁꯦ ꯅꯨꯄꯤꯗꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯁꯤꯟꯅꯗꯕ ꯃꯑꯣꯡꯗꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏ ꯀꯔꯤꯒꯤ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯇꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯩꯅꯕꯨ ꯀꯧꯔꯛꯂꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯨꯛꯂꯤꯕ ꯉꯥꯏꯖꯕꯁꯤꯡꯗꯣ ꯀꯧꯕꯤꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯁꯝꯂꯥꯡ ꯃꯆꯣꯏ ꯀꯦꯜꯍꯧꯕ ꯅꯤꯡꯊꯦꯝꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯑꯩꯍꯥꯛꯄꯨ ꯑꯍꯤꯡ ꯂꯦꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯕꯨ ꯅꯪꯗꯔ ꯑꯩ ꯐꯥꯎꯕ ꯁꯣꯛꯇꯕ ꯀꯨꯏꯔꯕꯅꯤ ꯅꯤꯡꯊꯦꯝ ꯑꯩꯒꯤꯕꯨ ꯀꯥꯡꯊꯣꯜ ꯋꯥꯠꯀꯗ꯭ꯔꯥ ꯀꯥꯡꯊꯣꯜ ꯑꯃꯗ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯨꯝꯒꯅꯤ ꯈꯜꯂꯤꯕꯗꯣ ꯑꯩꯕꯨ ꯂꯥꯏꯔꯕ ꯅꯤꯡꯊꯧꯔꯥ ꯁꯅꯥꯏꯕꯦꯝꯃ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯍꯩꯃꯥ ꯑꯩꯕꯨ ꯂꯥꯏꯔꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯈꯤꯕ꯭ꯔꯣ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯀꯨꯕꯦꯔ ꯉꯝꯕ ꯁꯅꯥꯏꯕꯨꯡꯉꯣꯅꯤ ꯀꯔꯤꯅꯦꯒꯦ ꯋꯥꯖꯥꯎꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯕ ꯃꯆꯥꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯣꯟꯁꯤꯟꯈꯤ ꯃꯩꯔꯥꯕꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯒꯨꯝ ꯇꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅꯗꯤ ꯆꯠꯅꯤꯡ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯤꯉꯩ ꯌꯥꯏꯐꯕ ꯆꯪꯂꯛꯇꯨꯅ ꯆꯤꯔꯣꯜ ꯇꯧꯔꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯌꯥꯏꯐꯕꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯋꯥꯍꯩꯗꯨꯗ ꯁꯅꯥꯏꯕꯨꯡꯉꯣ ꯃꯆꯥꯏꯕꯨꯡꯉꯣ ꯄꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ ꯑꯗꯨꯛ ꯇꯥꯕ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁꯅꯥꯏꯕꯦꯝꯃ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯆꯦꯝꯁꯤ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯅꯤꯡꯉꯥꯏ ꯃꯆꯦꯠ ꯈꯔ ꯇꯧꯏ ꯈꯣꯟꯖꯦꯜꯁꯤꯗ ꯏꯆꯦꯝ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ ꯉꯍꯧ ꯉꯍꯧ ꯆꯠꯇꯨꯅ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯁꯨꯝꯖꯔꯝꯂꯒꯦ ꯅꯨꯡꯁꯤ ꯇꯞꯅ ꯅꯣꯛꯇꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯌꯧ ꯌꯧ ꯂꯥꯡꯂꯝꯕ ꯊꯧꯒꯜꯁꯤꯡ ꯑꯗꯨꯁꯨ ꯃꯊꯧ ꯂꯣꯏꯅꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯒ ꯏꯆꯤꯛ ꯆꯤꯛꯂꯕꯗ ꯅꯨꯡꯁꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯊꯥꯖꯗꯕ ꯄꯥꯎ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯊꯨꯅꯃꯛ ꯃꯄꯤ ꯁꯦꯠꯇꯨꯅ ꯁꯒꯣꯜꯗꯒꯤ ꯀꯗꯝꯕ ꯂꯧꯊꯣꯛꯂꯨꯏ ꯃꯤ ꯏꯌꯥꯝ ꯌꯥꯝꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯧꯒꯜ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯄꯨꯗꯨꯅ ꯁꯅꯊꯣꯡꯗꯒꯤ ꯊꯧꯗꯣꯔꯛꯂꯦ ꯌꯥꯏꯐꯕꯒꯤ ꯄꯥꯎꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯩꯔꯥꯕ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯃꯣꯏꯔꯥꯡꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ
ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯈꯣꯡꯊꯥꯡ ꯊꯨꯖꯤꯜꯂꯛ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯇꯥꯎ ꯁꯦꯂꯨꯡꯕꯕꯨ ꯀꯧꯔꯔꯦ꯫ ꯃꯣꯏꯔꯥꯡꯁꯨ ꯇꯞꯅ ꯅꯣꯛꯇꯨꯅ ꯅꯤꯡꯊꯦꯝ ꯂꯦꯡꯕꯥꯜꯗ ꯄꯣꯞ ꯊꯥꯗꯨꯅ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯅꯗꯨꯅ ꯍꯥꯏꯐꯦꯠꯇ ꯌꯦꯡꯅꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯅꯤꯡꯊꯦꯝ ꯎꯕꯗ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯅꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯃꯦꯔꯥꯖꯥꯎꯅ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯥꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥ ꯉꯥ ꯌꯥꯝꯅ ꯍꯪꯂꯔꯣꯏ꯫ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯪꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯅꯍꯥꯛꯁꯤ ꯅꯤꯡꯊꯦꯝ ꯑꯩꯒꯤꯗꯤ ꯆꯥꯎꯔꯕ ꯑꯁꯥꯒꯤ ꯃꯩꯔꯥ ꯑꯃꯒ ꯑꯝꯍꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯃꯃꯥꯁꯤꯖꯕꯨ ꯑꯀꯤꯕ ꯂꯩꯕꯤꯔꯅꯨ꯫ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕꯤꯌꯨ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯝꯂꯒꯅꯤ꯫ ꯅꯆꯥꯁꯤꯡꯅ ꯆꯥ ꯊꯛꯁꯤꯟ ꯂꯥꯡꯍꯟꯒꯦ꯫ ꯃꯁꯤ ꯐꯪꯕꯤꯔꯒ ꯏꯪꯅ ꯄꯣꯊꯥꯕꯤꯌꯨ꯫ ꯈꯨꯔꯥꯅ ꯏꯁꯥ ꯀꯜꯂꯛꯄꯒ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯊꯧꯒꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯏꯪꯒꯤꯠ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯁꯨꯞꯂꯝꯂꯒ ꯅꯤꯡꯊꯦꯝ ꯆꯠꯂꯒꯦ ꯈꯟꯅ ꯃꯥꯏ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯅꯈ꯭ꯌꯥ꯫ ꯌꯥꯏꯕꯤ ꯃꯥꯕꯨ ꯍꯥꯝꯕꯣꯏ ꯐꯗꯦ꯫ ꯃꯤꯔꯦꯜ ꯃꯥꯁꯨ ꯍꯥꯝꯆꯠꯅ ꯐꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯌꯥꯏꯗ ꯇꯔꯪ ꯉꯥꯟꯕ ꯑꯔꯪꯕ ꯊꯋꯥꯏꯃꯤꯆꯥꯛ ꯑꯃ ꯄꯨꯟꯁꯤ ꯆꯦꯡꯖꯤꯜ ꯂꯣꯏꯒꯗꯧꯔꯦ꯫ ꯈꯪꯍꯧꯗꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯣꯏꯔꯥꯡ ꯁꯦꯂꯨꯡꯕꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯝꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯁꯨ ꯇꯞꯅ ꯍꯣꯟꯊꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡ ꯌꯧꯅꯤꯡꯂꯛꯏ꯫ ꯃꯃꯥ ꯁꯤꯖꯒꯤ ꯃꯤꯠ ꯑꯃꯗꯤ ꯅꯥꯀꯣꯡꯅ ꯀꯪꯂꯥ ꯁꯍꯔ ꯊꯨꯡꯅ ꯊꯦꯠꯄꯅ ꯐꯩꯖꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯇꯥꯟ ꯊꯥꯗꯨꯅ ꯃꯇꯝ ꯑꯃꯕꯨ ꯉꯥꯏꯔꯝꯕ ꯃꯃꯥ ꯁꯤꯖ ꯄꯥꯎ ꯑꯗꯨꯗ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯂꯥꯛꯆꯈ꯭ꯔꯦꯗ ꯐꯩꯖꯥꯎ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯏꯁꯥꯃꯛꯅ ꯂꯦꯞꯂꯒ ꯃꯣꯏꯔꯥꯡꯕꯨ ꯃꯅꯤꯡ ꯇꯝꯍꯟꯒꯗꯧꯔꯕ꯫ ꯐꯩꯖꯥꯎ ꯇꯞꯅ ꯈꯨꯝꯖꯩ꯫ ꯋꯥꯕꯤꯒꯅꯨ ꯃꯃꯥ ꯁꯤꯖ, ꯎꯄꯥꯏ ꯀꯣꯡꯒꯥꯏ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯁꯨꯔꯦ ꯐꯩꯖꯥꯎꯕꯨ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯃꯤ, ꯎꯄꯥꯏ ꯌꯥꯝꯅ ꯂꯩ꯫ ꯀꯔꯝ ꯇꯧꯔꯦ? ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ꯭ꯔꯥ? ꯐꯩꯖꯥꯎ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯟꯊꯩ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗ ꯃꯃꯥ ꯁꯤꯖ ꯍꯥꯟꯅꯒꯨꯝ ꯃꯈꯨꯠ ꯑꯗꯣ ꯐꯝꯕꯥꯜꯗꯨꯗ ꯇꯥꯟ ꯊꯥꯔꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯎꯏꯊꯔꯝꯕ ꯃꯖꯥꯏꯕꯨꯡꯉꯣ ꯏꯁꯤꯁꯤꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯨꯍꯜꯂꯨꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯇꯂꯩ ꯃꯔꯦꯝꯕꯤꯒꯤ ꯆꯥꯎꯔꯕ ꯁꯪꯒꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯨꯝꯂꯨꯕꯅꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯊꯧꯒꯜꯁꯤꯡ ꯏꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯗꯒꯤ ꯋꯥꯔꯛꯂꯕ ꯃꯈꯣꯏꯕꯨ ꯏꯕꯦꯝꯃ ꯁꯅꯥꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯕꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯅ ꯇꯨꯝꯈ꯭ꯔꯕꯗ ꯂꯩꯃꯔꯦꯝꯕꯤ ꯀꯥꯖꯥꯎ ꯆꯪꯗꯨꯅ ꯊꯧꯒꯜ ꯑꯃꯗ ꯁꯤꯟꯅꯔꯝꯒꯦ ꯈꯟ ꯁꯅꯥꯏꯕꯦꯝꯃ ꯇꯞꯅ ꯂꯥꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯅ ꯅꯣꯛꯇꯨꯅ ꯋꯥ ꯉꯥꯡꯉꯤ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ, ꯃꯖꯥꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯁꯥꯔꯦꯞ ꯐꯥꯔꯒ ꯅꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯂꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯕꯨ ꯋꯥꯔꯧꯕꯅ ꯉꯝꯈꯩ ꯑꯁꯤ ꯅꯤꯛꯂꯕꯁꯨ, ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯊꯨꯒꯥꯏꯔꯕꯁꯨ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯃꯥ ꯁꯤꯖꯇꯣꯝꯕꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯅꯍꯥꯛꯁꯨꯅꯦ ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯌꯨꯀꯣ, ꯏꯃꯥꯒꯤ ꯂꯨꯔꯦꯟ ꯍꯟꯖꯕ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯅꯣꯛꯃꯤ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯤꯝꯕꯥꯜꯅ ꯊꯦꯡꯉꯤ꯫ ꯃꯥꯅ ꯑꯁꯨꯛ ꯁꯥꯡꯅ ꯂꯥꯛꯄꯗ ꯊꯧꯒꯜ ꯑꯃꯠꯇꯒꯤ ꯁꯥꯍꯨꯝ ꯐꯪꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯀꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯂꯩꯃꯔꯦꯝꯕꯤ ꯀꯥꯖꯥꯎꯒꯤ ꯊꯣꯡꯗꯨ ꯀꯥꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯝꯇꯥ ꯅꯨꯡꯁꯤꯗ ꯅꯝꯂꯝꯕ ꯃꯣꯟ ꯑꯗꯣ ꯐꯠ ꯊꯥꯗꯣꯛꯏ꯫ ꯃꯊꯟꯇ ꯅꯠꯇꯦ, ꯊꯧꯒꯜ ꯅꯨꯄꯤꯗ ꯅꯠꯇꯅ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯎꯕꯗ ꯁꯅꯥꯏꯕꯦꯝꯃ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯋꯥꯅ ꯈꯥꯡꯂꯝꯕ ꯅꯨꯡꯁꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯂꯨ ꯁꯅꯥ, ꯅꯍꯥꯛ ꯆꯦꯟꯈ꯭ꯔꯣ, ꯃꯆꯥꯏꯕꯨꯒ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ, ꯅꯆꯦꯡꯒꯤ ꯋꯥ ꯇꯥꯎ, ꯑꯩꯒꯤ ꯏꯆꯥ ꯀꯟꯕꯤꯌꯨ꯫ ꯆꯠꯂꯨ ꯁꯅꯥ, ꯂꯨꯔꯦꯟ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯄꯥꯈꯠꯅ ꯇꯊꯛ ꯆꯦꯟꯁꯤꯟꯒꯦ ꯍꯣꯠꯅꯔꯤꯉꯩ ꯃꯝꯇꯥ ꯊꯧꯒꯜꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯅ ꯃꯆꯥ ꯁꯣꯛꯂꯅꯤ ꯄꯥꯈꯠꯄꯅ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯃꯤꯠꯌꯦꯡ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ
Thagwal sing aduna machi lenglak pa ubada sanai be makhongkap amadagi ani dagi ahum tapna tung halamlaga luril buchi na konduna leimari mi kolup gi chen thoragle chaw khraba kolup aduda sanai be makaptuna chen thoragle Thagwal sing tanarak balepte adubu sana thonga to da yorabadi khanna sanai be makapna angang adu konduna chen thoragle Matawadu da sina tumlama ngang adusu kap thoragle tawfam khang da chi na konduna chi linge sana thong yoraklabada moirang ningol khongthang adu chaplepi tung onduna yenglakpada mabu kanana su tanaraktre adubu manung do horiba mataw ado mangla taibangla khandokpam khangda sana thong da tupak leptuna leiringe tarai sagolgi khonjel lama sana thonggi wangma uchan mari makhongda hauna kapliba majai bungobo kolaga samlang sambul chulna tana leplambado obada mairabu sakoldagi kumthaduna changsilakle asum naksilakpana urai maithongado birangna duplibado matawado obada mairaba taha chensilaktuna yamna pakhatna yingi hakchang adu dar thenglak sanai be ma gyan laktuna yinglei mangda lepliba mabu obada khonjal nikna hai Ningthem Ijemsi to Ningthem Matawadu loksin pam khangdabana mairaba yai phabada yinglei matawduda yai phaba taha changsin kre yai phabana mang thaduna changsin khrabada sanai be mabu pairiba Ningthem ki khut kan thoklam ma su taha chensili tungda mangda mari changsilamba khongthang thongjil yobaga chaplepi sanai be mubu tanarakpa mairaba su chungring yinglei Adabu mama siza kaptuna thongzanda lepliba machada yinglamlaga phi angokbana kupliba thawai yautraba luwang ningol ado magi haksangda yingduna hairi Ningthem na JMC aikhoi bu warauduna chatkrene aikhoi gi raktatene ningtraduna aigi maulei mase madom thawai lauzakrene adok chana da bu wahaidu tabada sanai bema mama siza bu ngakna yinglei ngasi lauriba thawai asigi lamanbo moirang ningol ahinbi nahakpu khumdana toklagadra